BJP bulusingliba CM Biren Congress na sembi khibane gaikhangam Congress na BJP gi laingak angak pa phangna sidakhrei Modi amadi Biren gi laingak akibagi masak oire ibobe haujik laibak asida sasan tawriba Prime Minister Narendra Modi gi laingak amade Manipur da sasan tawriba Chief Minister N Biren na lusingba BJP gi laingak asibo ngarang Congress Party na aroibi thakta sidakhrei loinana Modi amadi N Biren na lusingliba laingak aside akibagi masak oire haina Congress lusingba hanagi Chief Minister o ibobi na phongdokhrei wafam asiga mari leinana hanagi Chief Minister o ibobi na hai handak famkhiba parliament ki ningtham mifamda security gi ahoba chauna laikhiba thogdok adugi matangda Prime Minister Narendra Modi amasung Union Home Minister gi oiba wafam parliament ta thamnaba dabi tawrubagi damak MP chamaga nifu taruk suspend tawkhiba du Indian democracy bu ikaiba pibane Center da paliba Prime Minister Narendra Modi na lusingba NDA amade Chief Minister Nongthongbam Biren na lusingliba BJP lainga ki thawong aside akibagi masak oire haina phongdokhrei wafam asi ngarang wakhalon manaba political party tara na sinduna Congress baban da pangthokiba nationwide protest meeting da hanagi Chief Minister o ibobi na phongdokhiba nei democracy kansi constitution kansi haiba dabi da Parliament ki ningtham mifamda masing yamlaba MP sing suspend tawkhiba dubu yaningdaba phongdokladuna ibobi na hai handak famkhiba Parliament ki ningtham mifam aduda PM amasung Home Minister ge oiba wafam phongdoknaba dabi tawkhiba du member singi democratic right ne maduda makhoi gi wafam namsinduna thamlaga MP singbu house tagi suspend tawkhiba dumak miyam gi kholaw namsinduna thambaga chapma nai thawong sing asi democracy gi chana kanglon gi wangmadane Sangbidana piriba right adu Narendra Modi gi laingang da khongaw na bane mahak na hai oiriba phibam asida BJP gi lainga kasi makhata na leirabade laiba kasi gi democracy gi marai bak tambang amdaba phibam amada laklaga nei democracy gi senglaba laisang amani hai na launariba parliament ta fawba security gi asoiba kaya thogliba dubu lumna laudaduna tumina laithokpa si laibak thiba nei thokriba thogdok adu da MP singi thawai fawba manglamba su yariba nei thogdok adu gi matang do wahang kaya Pukhalubagi-damak masing yamlaba MP singbu suspend tawkhiba haibasi Bharat ki parliament ki puwari da ahanba nei BJP laingang na sathariba thawong asidi sumnam sasan gi thawong nei makhoi gi mayokta wa ngang ba yadaba aduga makhoi gi aningba apamba du khakta tawnaba honaba laingak ama haibadu oire Narendra Modi gi laingak asi makhata na leirabadi laibak sida kari oirakadagi haibadu khanbada miyam pumnamak mipainare haikhe wakat mifam aduda saruk yakhiba Congress Working Committee gi members oiriba Sri Gaikhangam na haikibada haujik Manipur da paliba laingak aside tunghanbi laingak haibadu oire karigumba ama hairubada mamangda palamba laingak ta hekta magtaina ba laingak nei mamangda palamba Congress laingak na tawramba afaba thabak thauram sing khut thinduna takpa yai adubu Congress na chahi manga da ngamlamda ba thabak numit chamani da pangthokani haikiba Sri Biren gi laingak na kari karamba masak thokpa thabak tawkhiba leirabagi hainasu mahak na hangkhe mahak na makha taraduna hai Parliament haibasi laibak asigi yaifa thaurang kaya khananaba leiba senglaba laisang ama nei masida phawba wangang ba yadaba haibasi miyam gi kholaw bu namsinduna thamba nei miyoi crore kaya gi hak matpaga pangkak nei Parliament ta wafam amata phongdokpa ngamandraga house ki mapanda wangang ba gi wahan thok leite asigumba thawong kaya asi adumak chathaduna lakpaga loinana laingak asina tawningbata tawduna leire hainasu maral sikhe laibak asigi laingak lon pairiba BJP gi laingak asidi namung ba laingak ama oire Wazaw ngangba amade ngakchaw thekpagi hainabi makhoida leire makhoina tawkhibani haiba afaba thabak amata khut thinduna takpa yaba karibu leiribage Manipur da paliba BJP laingak asibu lusingliba Chief Minister masamak Congress na sembi khibane masida Manipur gi assembly gi floor da leplaga Congress na kari masak thokpa thabak tawkhrabage haina phongdokpa ngamliba si angakpa phawe asigumba khutka chinga manadaba democracy gi makhauri metpa miyam gi hak khongaw na ba laingak asi laibak asidagi marufang na muthatlasi hainasu miyam gi pukning singsinkhe mifam adugi wahogdok piraduna MPCC gi president K Megachandra na hai Modi gi laingak asi dictator fascist amadi authoritarian oiba makhoi gi tawningbata tawba adugumba laingak ama oire democracy amadi sangbidan gi chana kanglon tungoina duna miyam gi kholaw makhoi na tabidre masi laingak ama na tawpham thoktaba thabak nei BJP gi double engine laingak asi lauthoktrabade India da democracy hingba ngamlaroi maram aduna asigumba laingak asigi mayokta ikhoi punna lepminaba mathau tare haina su phongdokhe